Nangi nungsi mai sana yaibada Mulle mulle aigi thamui se mulle Nangi nungsi ni ngai se khangbada Kare kare aigi thamui se kare Nangi nungsi wahai amana Aigi thamui se pumsan sanare Nangi nungsi ni ngai se kanmali Khangba ngamde ho ai se khangamde Nasak phajai ing tapi Haina bayarani khalluba Haina sakna bagayadina hakse Isulde hai phet kan bazani ko Ngammi ngammi nupi noi se ngammi 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 nupa sumba ngammi 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 nupi noi se ngammi 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 nupa phaba ngammi Kan man kre ni ngai se Karam na themo hai bano Yare se ay yare loi na yare Nang na hai ba loi na yare Nang na hai ba se hek na yaningi Yaro iloi ngamde nang gining ay se Suru suru nay dra thambire Ay git thamoy se nang na pumsan sanare Ngamba nupani hairamga darami amna aigi itaburaga Nangi ningai chakri khangamda baise Noknaram gadara karem naram gadara Khange khalli wakhal sina Nangi ningai thamoi magnadi hekte atoki Nangi nusi longnam langda thura bapa khang Amma haibado oire ai hakse